Hello guys, ngasi amuk new video ama puraga laksare video asi khoi ima kaithen da chatla kanda khoi public reaction oibagi video ne video si yamna nungai gani khale khoi ima singna ayu angan dagi na khoi numidang bukta moina injang na pi yolaga leiriba mafam fam chatla ga namgi video ne moi singje ngakta oiraba su masa oiba masu oiba aikhoina mor minok amamam tang tawjaradi haidana namjaba video ne no phaji khoi pusi sangi hai adudi myam video de mieng taminarse Moi boro bining papi go budi kumido Numidang wairam thokla u tin kang phaduna pijage Numidang wairam thokla u tin kang phaduna pijage Numidang wairam thokla u tin kang phaduna pijage Moi boro bining papi go budi kumido Mami shami mandale plere Yama kayo machine thadre balu chalo ye ha ya ina noi film khunam do mi di yeng do man de